Prime Minister की खोंगसत अमुको गसनमिनरी बल्लुप सिंह सपोर्ट तौदे नंदो लुवांग Prime Minister Narendra Modi की खोंगसत अमुको अमसुंग अमुको ग खुसमनरुन चमिनरी बल्लुप सिंह मैकेदगी खोंगसत असे सपोर्ट तौदे मियामना सौगतफम थोकते हाइना अमुको गी PS नंदो लुवांगना हाइक्रे ngasi amuko gi office ta pangthokhiba paumi singa unaba amada mahakna makhatana paumi singda hai Bharat ke Prime Minister na matam sana laklaba oidabadi amuko amadi seminary ballup sing na harautyam na olangada bane adubu Bharat ke Prime Minister na Manipur miyam gi wakata bikhidaba thawai gi mamal khangbikhidaba mit ki pi ubikhidaba amade Manipur gi apunba ki saktam bu kahenna ba honariba yelhomi singbu thawai bikhidaba sing aduna Prime Minister Narendra Modi bu harautayam na ongning bagi apamba leitabani haike Mahangna makata na hai lamdam masigi thogliba sahi ani makai helaba lal asida hauzik su miyoi kya awa sakteng khangli miyoi kya na lelef campsing de leire masa masa gi mayum da hanjin ba ngamdre Manipur miyam gi apam gi mayokta kuki kulai pai bas singa Bharat legang na su sang dokle Pumnamak sing asina PM gi khongset asi amuko amadi seminary ballup sing taram na oktaba amade saruk yadana ba fireb lobani haiba yauna opham kya su phungdoke Lambung sing the Saramba bunker Thugaikhre, Konnana Nupa amaga Nupi amaga Phagatkhre, Manipur police ki Kanguna sing amasung tam ani ki mafam sing da satharak pasas operation da Kangpokpi district ke Lemakong police station ki manung channel Lambung sing ki sarukta ain kaina Saramba bunker sing sidok na mahan kre haina Manipur police ke pauna haire paosingna hai ngarang Thopal district ke Lilong police station ki manung chana Lilong usoi pokpi thara urok masinda leiba imung amadagi miyoi ani heroin number 4 gram kuntra manga ka Konnana fare hairi Konnana faraba miyoi ani andi MD Ali Khan LS Arif Khan chahi nifutaret amade Samin Banu chahi kuntra mapan kawe makhui ani degi mobile phone ama sim card amasung recover tawre hairi Phungyar BJP Mandan gi member Thugaikhre hyriba anti party oiba kangbu singni Phungyar BJP Mandan amasung ngosagi executive ni haina claim tawjaba kharana Prime Minister gi Manipur khongsa ki mangoina na BJP Phungyar Mandan gi resign tawre haina phungdokhiba adu miyam bulana lamjing bane bakoi sing adu hanadagi anti party oina thabak toba miyoi singni haina Phungyar Assembly constituency da lay BJP gi mirep oikiba ani Arvung Simre Hopi sanna phungdokre Ngachomi rangsang koba amana lit tawraga Phungyar BJP Mandan gi miyoi nimfu manga primary membership tagi resign tawre hyriba sing adu haukiba sahi lisingani kunni thoigi assembly election gi matam dagi hauraga party gi mayokta thabak toba miyoi ngakani hyriba miyoi sing aduna mikal aduda party gi official candidate pu support tawbagi mahuta viral parties singda phongna campaign chathaduna BJP gi pandam asibu mapangal solanna ba honaba miyoi singni hyriba miyoi sing adugi mathakta disciplinary action lokhatnaba mahakki maikaidagi inkum jalisingani kunitoi gi mask tara tareta BJP Manipur Pradesh ki president ta formal oina aiba chero piduna khanganba laikhrabani Phungyar BJP mandal amasung Booth level executive sing hauzik su lengana leire Phungyar constituency da grassroots tagi na hauna BJP gi pangal asi kalhanaba soktaba naina honare anti party oiba kharana BJP dagi resign tawre hairiba se party asibu mingchat thianna bohana bani hairi miyamna private school na hena fai haibigi wakal thadok na bohana se kemsan Board of Secondary Education Manipur Lupa High School Living Certificate Exam listing ani kun mangada mai paklaba Singakham High School gi mahirai sing taram na opagi thoram amanga se Singamaka High School Facilitation Committee na sinana pangthokre thoram adu ka mari lene na sib guest oikiba MLA Y Kemsan hakibada Singamaka High School asi matam amada pibam yamna fatabana mama mapa oiba singna masa amata school asida Thaninglamde adu mahangna MLA hek pairakpadagi school asi gi oza singna kanna honabadagi hauzikti school asi mahai masing yamna tamle lenga ke maikidagi school asi higher secondary oibagi ayaba piraktuna school asi gi infrastructure segatpagi thabak haure thabak sing asi hek loibaga class 12 fawba tamba yaragani miyamna private school na hena fai haina khanari ba wakal asi thadoktuna lenga ki school sing chakhatna bahona minasi haike School asigi headmistress Thoksom Renuna haikibada school gi oza singna mahiroi sing asi masa manaw gumna nungsina loina birabade mahiroi adu ozana haiba soidna ilakani ozana haiba inba angang adu soidna afaba angang ama oigani angang sembada oza khaktada inthokpagi mahuta mama mapa singgesu asoba thodang lai haike
ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯗ ꯃꯍꯩꯔꯣꯏ 13 ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯕꯗ 11ꯅ ꯐꯥꯔꯁꯠ ꯗꯤꯚꯤꯖꯟ 6ꯅ ꯁꯦꯀꯦꯟड ꯗꯤꯚꯤꯖꯟꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯆꯥꯗ 100 ꯌꯧꯕ ꯉꯝꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ, ꯒꯤꯐꯠ ꯑꯃꯁꯨꯡ ꯀꯦꯁ ꯔꯤꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯐꯨꯔꯨꯞ ꯈꯔꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯁꯥꯐꯝ ꯆꯥꯖꯥꯗꯨꯝꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯐꯨꯔꯨꯞ ꯈꯔꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯖꯔꯛꯂꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯀꯌꯥꯗꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞ 25ꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯐꯝ ꯆꯥꯖꯥꯗꯨꯝꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯀꯨꯝꯖꯥ 2019ꯗꯒꯤ ꯍꯧꯗꯨꯅ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯈꯤꯕ ꯅꯣ ꯌꯣꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯨꯔꯤꯡꯐꯥꯏ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯝꯄꯦꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯨꯔꯤꯡꯐꯥꯏ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜ 16ꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯋꯦꯌꯔꯅꯦꯁ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯖꯥꯗꯨꯝꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯟꯅ ꯌꯧꯔꯤꯕ ꯑꯁꯤꯅꯁꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯨ ꯇꯥꯛꯆꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯑꯣꯡ ꯂꯨꯞ ꯑꯁꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯗ ꯐꯨꯔꯨꯞ 12 ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯐꯨꯔꯨꯞ 2 ꯄꯨꯟꯅ ꯐꯨꯔꯨꯞ 25 ꯑꯁꯤ ꯆꯠꯐꯝ ꯑꯃꯗꯤ ꯂꯥꯛꯐꯝ ꯂꯩꯇꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯐꯨꯔꯨꯞ ꯈꯔꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞꯇꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯅꯠꯇꯦ, ꯂꯩꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞ 25ꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯊꯦꯡꯅꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤ ꯃꯨꯠꯈꯤꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯗ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯃꯤ ꯊꯥꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯗꯤꯂꯨꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯆꯠꯊꯕ ꯍꯧꯔꯛꯄꯗꯒꯤ ILP ꯁꯤꯁꯇꯦꯝ ꯆꯠꯅꯍꯟꯕ ꯏꯍꯧ ꯍꯧꯈꯤꯕꯅꯤ꯫ ꯃꯄꯥꯟ ꯂꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯕꯁꯨ ILPꯒꯤ ꯃꯇꯦꯡꯅ ꯀꯥꯟꯅꯕꯁꯤꯡ ꯂꯧꯒꯗꯕꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯃꯤꯁꯤꯡꯅ ꯃꯄꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ILPꯒꯤ ꯆꯞ ꯆꯥꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯈꯪꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝꯗ ILP ꯄꯥꯁ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯃꯅꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯅ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 63 ꯔꯣꯝꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯁꯪꯒꯥꯒꯅꯤ꯫ CS ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯀꯪꯂꯥꯗ ꯊꯨꯡꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯪꯂꯥꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 63 ꯔꯣꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯁꯪꯒꯥꯒꯅꯤ꯫ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯁꯪꯒꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ PM ꯃꯣꯗꯤꯅ ꯋꯥ ꯉꯥꯡꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜꯅ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯇꯤ ꯑꯃꯗꯤ ꯅꯣꯔꯃꯦꯜꯁꯤ ꯍꯟꯖꯤꯜꯂꯛꯅꯕ ꯄꯥꯟꯗꯝꯗꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯔꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯅꯨꯡ ꯑꯥꯏꯖꯣꯜꯗꯒꯤ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:35ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯨꯡꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯂꯩꯔꯤꯕ IDPꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯒꯅꯤ꯫ PM ꯃꯣꯗꯤꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯁꯔꯨꯛ ꯌꯥꯅꯅꯕ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫